ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯣꯍꯜ ꯌꯥꯝ ꯁꯥꯎꯅ ꯑꯐꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯤ꯫ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯏꯅꯕꯤꯕꯨ ꯀꯧꯊꯣꯛꯂꯤ꯫ ꯇꯥꯕ꯭ꯔꯥ? ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅ꯫ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯒ ꯏꯔꯣꯏꯅꯕ ꯑꯣꯏꯕꯅꯤꯅ ꯁꯥꯈꯤꯁꯨ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯛ ꯈꯣꯏꯁꯥꯎꯅꯔꯤꯕꯗꯤ? ꯅꯆꯥꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯏꯕꯦꯝꯃꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯌꯦ꯫ ꯍꯩ, ꯅꯆꯥ ꯅꯨꯄꯤꯕꯨ ꯍꯪꯕ ꯅꯠꯇꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯍꯪꯂꯤꯕ꯫ ꯀꯔꯤꯅꯣꯗ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ? ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯕꯣꯍꯜꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ꯫ ꯄꯨꯟꯁꯤꯗ ꯏꯀꯥꯏꯕ ꯅꯪꯗ꯭ꯔꯤꯕ ꯑꯩꯁꯦ ꯃꯥ ꯄꯣꯛꯂꯨꯕꯗꯒꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯅꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯂꯒꯦ? ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯃꯥ, ꯅꯆꯥ ꯑꯁꯤ ꯅꯪꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯃꯃꯥ꯫ ꯑꯩꯁꯨ ꯈꯪꯉꯤꯅ ꯃꯗꯨꯗꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ꯫ ꯁꯤꯗꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯗꯨꯗ ꯅꯈꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯩ꯫ ꯏꯃꯥꯏꯁꯤ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯗꯤꯌꯦ꯫ ꯃꯥꯁꯨ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯃꯥꯁꯨ ꯍꯣꯠꯅꯔꯤꯗꯅ꯫ ꯍꯩ, ꯃꯥ ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ, ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯈꯪꯗꯦꯅ ꯃꯥ ꯉꯁꯤꯗꯤ꯫ ꯀꯔꯤꯅꯣ ꯃꯄꯥ? ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯅꯆꯥꯗꯣ ꯂꯧꯔꯨꯒꯦ꯫ ꯍꯜꯂꯛꯆꯔꯁꯅꯤ ꯀꯩꯗꯧꯒꯦ? ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ ꯃꯤ꯫ ꯃꯃꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩ, ꯑꯩ ꯊꯕꯛ ꯇꯧꯒꯦ ꯉꯁꯤ꯫ ꯁꯥꯈꯤꯅ ꯈꯥꯝꯕ ꯇꯥꯗꯦ ꯏꯕꯣꯍꯜ ꯐꯦꯡꯅ ꯆꯠꯈꯤ꯫ ꯃꯁꯥꯕꯨ ꯐꯨꯕꯤꯔꯅꯤ ꯈꯜꯂꯨꯕꯗ ꯁꯥꯈꯤꯗꯨ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ꯫ ꯁꯥꯈꯤꯁꯨ ꯈꯪꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯅꯨꯄꯤꯒꯤ ꯏꯍꯨꯜ ꯆꯦꯜꯂꯤ, ꯏꯗ ꯂꯣꯏꯅꯔꯛꯄꯅꯤ, ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯁꯤꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯃꯥ ꯑꯃꯠꯇꯅ ꯄꯥꯝꯂꯣꯏ, ꯑꯗꯨꯕꯨ ꯃꯆꯥꯅꯤ꯫ ꯊꯥꯕꯨꯝ 10 ꯅꯧꯄꯨꯔꯤꯕ ꯃꯆꯥꯅꯤ, ꯀꯔꯝꯅ ꯃꯤꯔꯥꯏꯕ ꯉꯝꯂꯨꯅꯤ? ꯃꯆꯥꯒꯤ ꯑꯋꯥꯕ, ꯃꯁꯥꯒꯤ ꯑꯁꯣꯟꯕ ꯎꯔꯒ ꯁꯥꯈꯤꯗꯣ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯒꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯍꯧꯕ? ꯂꯩꯃꯟ ꯑꯣꯏꯔꯕꯅꯤ ꯁꯥꯈꯤꯁꯨ꯫ ꯃꯁꯦꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯇꯅꯤ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯃꯆꯦ ꯑꯁꯤꯅꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯃꯧꯄ꯭ꯋꯥꯒꯤ ꯏꯍꯨꯜ ꯈꯪꯅ ꯃꯆꯦ ꯑꯁꯤꯅꯁꯨ ꯂꯣꯏꯅꯕꯤ꯫ ꯃꯧꯄ꯭ꯋꯥꯒꯤ ꯑꯄꯥꯝꯕ ꯏꯍꯨꯜ ꯑꯁꯤꯗ ꯃꯆꯦ ꯑꯁꯤꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄꯤꯕꯥ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯃꯆꯥꯕꯨ ꯉꯥꯡꯆꯩꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯥꯈꯤꯒꯤ ꯊꯃꯣꯏꯗ ꯃꯆꯥꯕꯨ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯃꯛ ꯃꯌꯦꯛ ꯂꯥꯅ ꯊꯃꯣꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯁꯥꯈꯤꯒꯤ ꯃꯆꯥ ꯇꯣꯝꯕꯗꯨ ꯈꯨꯜꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯔꯛꯇ ꯄꯨꯟꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯏ꯫ ꯂꯥꯡꯂꯦꯟ, ꯅꯣꯏꯅ ꯅꯨꯄꯥ ꯀꯣꯏꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯇꯣꯝꯕ, ꯅꯪꯁꯨ ꯀꯣꯏꯒꯦ ꯍꯥꯏꯔꯣ? ꯍꯩꯅꯗꯤꯍꯦ, ꯇꯣꯝꯕ ꯀꯥꯏꯅ ꯊꯨꯝꯕꯤ ꯀꯧ ꯍꯥꯏꯔꯒ꯫ ꯍꯩꯃ, ꯁꯣꯏꯕꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨ ꯅꯪꯕꯨ ꯅꯨꯄꯥ ꯀꯣꯏꯅꯤꯡꯕ꯭ꯔꯣ? ꯀꯣꯏꯔꯣꯏꯗ ꯑꯩ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔ ꯀꯩꯗꯧꯅꯤ? ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ꯫ ꯑꯗꯨ ꯇꯣꯝꯕꯤ, ꯅꯪꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯔꯗꯤ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯅꯤꯕꯣ꯫ ꯑꯁ, ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯜꯂꯤ ꯅꯣꯏꯁꯤꯗꯤ꯫ ꯑꯁꯦꯡꯕꯅꯤ ꯇꯣꯝꯕꯤ, ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ꯫ ꯅꯪꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ? ꯀꯩꯗꯧꯅꯤ? ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯇꯣꯝꯕꯤ, ꯍꯌꯦꯡꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯗꯣꯏꯅꯤ, ꯅꯪꯁꯨ ꯌꯥꯎꯁꯤꯗꯅ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯆꯔꯩ ꯄꯤꯒ ꯑꯝꯇ ꯂꯩꯇꯦꯗ꯫ ꯅꯣꯏ ꯆꯦꯒꯤꯗꯨ ꯏꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯩ ꯇꯜꯂꯤꯗ ꯂꯥꯡꯂꯦꯟ꯫ ꯕꯦꯝꯃ, ꯅꯨꯄꯥ ꯐꯖꯕ ꯌꯥꯝ ꯂꯥꯛꯀꯅꯤ, ꯑꯃ ꯄꯤꯕꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ꯫ ꯑꯩꯈꯣꯏ ꯄꯥꯕ ꯀ꯭ꯂꯤꯖꯩꯒ ꯆꯥ ꯉꯝꯖꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯔꯛ ꯊꯠꯅ ꯁꯤꯟꯊꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯇꯣꯝꯕꯤ, ꯅꯪꯗꯤ ꯖꯒꯣꯏꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯅ ꯇꯥꯏ꯫ ꯖꯒꯣꯏ ꯑꯃꯇ ꯁꯥꯔꯧꯗꯅ꯫ ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯗ, ꯑꯗꯨꯕꯨꯕ ꯑꯝꯇ ꯁꯥꯔꯛꯑꯣ, ꯑꯩꯈꯣꯏ ꯁꯦꯜ ꯊꯥꯕꯤꯒꯦ꯫ ꯑꯁ, ꯃꯤ ꯂꯥꯛꯑꯗꯤ ꯏꯀꯥꯏꯖꯩꯗ꯫ ꯀꯅꯥꯝ ꯂꯥꯛꯑꯣꯏꯌꯦ, ꯀꯣꯛ ꯁꯥꯔꯣ ꯀꯩꯗꯧꯒꯦ? ꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯆꯝꯖꯩ, ꯄꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯦꯛꯅ ꯅꯧꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯌꯦꯡꯂꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅꯁꯨ ꯖꯒꯣꯏꯒꯤ ꯇꯥꯟ ꯊꯥꯕꯤꯔꯤ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯏꯕꯣꯍꯜꯅ ꯇꯣꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯛꯄꯅꯤ꯫ ꯃꯌꯥꯝꯗ ꯏꯉꯛꯅꯛꯏ, ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯏ ꯇꯣꯝꯕꯤꯕꯨ ꯐꯨꯕꯤꯈ꯭ꯔꯅꯤ ꯈꯟꯅ꯫ ꯏꯕꯣꯍꯜ ꯌꯥꯝꯅ ꯁꯥꯎꯅ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫
Mapa masagi mataududa nupising adusu nungaitana wari sanahal. As Thoibi se yam nungaite amu phubirani tawrisi. Mapa se yam phateda masibo Thoibi gi maralaba mama puknungdagi yawjarakpasibu. Adubudi mapa kananabu haraudaino masana nupi sa leiraga. Idom sasakisu yam nungaijadrabani ayeng mangamdeda moigi matawse. Machi ma mathakta leirambagi phabani. Masiedo mayam magoiramadi phubada siradawni ma. Hoini mapana muphu mayamana muphu hingbu hingaroida. Ado sintha Thoibi sibu asmai sum leiradro. Simdokpa ngamni thajadre phado leiradi nahana phaba yarena. Mani mapana purise hatida khaklabani. Thoibi su phasanadi khangi kaino. Aikhoiga Thoibi ga punbase Thoibi gi mapana yam saubani. Aikhoina masasi manghandawrena. Aisu nongma Thoibi da thina saiba yawkhrabani. Nangdi kari haina sairuriba. Napana aikhoida ngangi nang aikhoiga tinarakum sena aina haiba. As Thoibi di kay hai. Mado mabukning yam nungsikhra mali. Kaptung kapsili. Aisu nungaitadana amuk thembiridana. Aduni pulare haisu ngamde. Mapa sigi mataw asinade amuksu hekta puningde. Masase aikhoina nupi walalesini mana khalisi. Pharese ngak lairadi numisu takrani. Ising soknaba tawrasi. Hoi hoi chanarasi mayam. Somdana kamdawri Thoibi bu soro soro singduna ibuhalna pusile. Thoibi du kappi nupi amagum nairei. Baba, ay matadokpiyo. Ay hamnaye baba. Ay, madugi wangang sangangdu ay nanamunda tawgon haiba natro. Nang dahatlagi dai. Thoibi gi ngaksampay duna ibuhal na met nam khonare. Saki sen thorak duna khami. Kaino mapa? Kaino tawriba sibo? Nasasi siba tare. Nangbu amuta thadokpiyo kaidoke. Pendaba kaya lairakpana Thoibi su kaptuna khumlai. Halo, ay wano, najaba baba. Najahan sumni hingingdre. Masagi wahaidu taraga ibuhal gi maphamda singnabu aina thokle. Ibuhal hena saugani. Kaya do ustribuni ko. Masidabu aina tumi legatro. Matang chana masibi malay masu ising sokluba halakle. Sanabun nado laymayda thamlaga laymusu chensili mapabu khamdoi. Baba nang mangawra bro. Baba kaino tawrisibo? Mathwai waraba ibuhal su khoirang khoisauna duna khumlai. Ngawre ai sing ngawrabani. Mahak takta ay si angawbu olabani. Mapagi ihul khangna laymusu kumlai. Baba, aikhoy tomba ki mara laiti. Asumna utnairaga karibu kanaba purakani. Ay mung si mangbu taribra. Ay haiba isina aroiba sarol oirabra. Tomba so hairi ingna tapna. Baba, ay na yum si laybase. Baba na yam nungay ta oiradi. Ay chatlo hairis chatkragi baba. Ibuhal karimta kumde wahaya matabhawa hairamda mahak imungda sangshri. Mama sakida mo onsingsa Thoibi du kaptuna. Ima ay chakrora. Ima gi tomba. Ima mo kari hayo haibano. Isana sakraga namay di ka na yingduna leho haibano. Ima ay limo na meramoiraga. Baba su ima su ichiesu loina. Likay niya mamagda loina ikay pananghali ko. Karigino, isana do pukning piksilibani. Isana aranba amda tawkhidi. Maseda monsin duna Thoibi du hairei. Iche, nawa malayay bagi jawthok sabado. Iche di phangdre ko. Aigi mapokse kaya da tolibano. Iche ge tomba, iche domna khankiba laiti. Iche, aigi mapokse sumai no heli kaigino. Ay sumai ni hingba pamdi. Ay sinupa thokni hingningi iche. Atumba kakot. Baba na pendabagi pangangang saban. Nang namadu da kanjaliba kaigino. Iche, ayum sida sum lairadi. Numit kudi. Baba sudum sauraga lairadi. Ay chankrage iche. Tomba, hayay dini nangwa. Nang kaday satki haibano. Nang satki bayaruye tomba. Iche, ay iche budi yam nungsiye. Chadaw kay hek nungsi haidana isa hay naribad. Masagi matawa sida sakido pena kaplay. Mamang ki mapok ay nakari karamba iralang charupana. Ichagi lay pagkasum na way halipano ay di ontong na pinsa tita ko mapuhi ko nga. Magidamagta mamambadi masina kapsaba tumbado ko'y niyeng mangamkini. Pughawgat to na magi kada sanglai aduga mahak wakal tawri. Asuklay dadab punsimuda ay nalayram ni pasibuk karigino. Asimudi ay tasim na pinsati ay yam na pete.
ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯂꯤꯕꯅꯤ, ꯃꯌꯥꯝꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯉꯤ, ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯇꯝꯅ ꯍꯤꯡꯉꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ, ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯁꯣꯏꯕ ꯄꯨꯟꯁꯤꯔꯥ? ꯃꯤꯑꯣꯏꯕ ꯃꯣꯏꯅ ꯍꯤꯡꯕꯗ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯗꯕ꯭ꯔꯥ? ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕ꯭ꯔꯥ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ? ꯑꯩ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯑꯩ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯍꯤꯡꯒꯗꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯀꯔꯝꯕ ꯄꯥꯟꯗꯝꯗ ꯍꯤꯡꯒꯅꯤ? ꯑꯗꯨꯕꯨ ꯑꯩ ꯆꯠꯂꯒꯦ ꯂꯦꯞꯈ꯭ꯔꯦ, ꯑꯩ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ, ꯑꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯁꯨꯝꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯗꯤ ꯆꯠꯂꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ꯫ ꯊꯤꯔꯕꯁꯨ ꯐꯖꯔꯕꯁꯨ ꯌꯨꯝ ꯍꯥꯏꯁꯤꯗꯤ ꯌꯨꯝꯅꯤ, ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯇꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯂꯤ, ꯃꯍꯥꯛ ꯆꯠꯄꯗ ꯇꯥꯈ꯭ꯔꯦ꯫ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯟꯕ ꯉꯝꯂꯤꯕꯁꯤꯅꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯇꯣꯝꯕꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯄꯥ ꯏꯕꯣꯍꯜꯅ ꯃꯆꯥꯁꯤꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯅꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯊꯤꯅ ꯀꯟꯅ ꯆꯩꯕꯁꯨ ꯉꯝꯗ ꯆꯥꯎꯔꯛꯂꯒ ꯐꯈꯤꯅꯤ ꯈꯟꯅ ꯁꯈꯤꯁꯨ ꯄꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ, ꯃꯄꯨꯡ ꯐꯥꯅ ꯊꯦꯛꯄ ꯍꯥꯏꯗꯨꯅꯤ ꯇꯣꯝꯕꯗꯒꯤ ꯇꯣꯝꯕꯤ ꯑꯣꯜꯂꯛꯂꯤꯕꯁꯤꯅꯤ ꯑꯆꯧꯕ ꯈꯨꯗꯝ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ, ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯃꯗꯣ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯇꯣꯝꯕꯗꯤ? ꯈꯪꯗꯦ, ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ, ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯥꯏ ꯀꯥꯗꯁꯨ ꯂꯩꯍꯧꯗꯦ? ꯀꯩꯅꯣꯅꯦ, ꯃꯥꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯅꯦ? ꯏꯃꯥꯗꯤ ꯎꯗꯦꯗ꯫ ꯈꯪꯗꯦ ꯏꯃꯥ, ꯃꯥꯏ ꯀꯥꯗꯗꯤ ꯂꯩꯍꯧꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯏꯃꯥ, ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯀꯣ, ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯨꯅ ꯊꯣꯛꯏ꯫ ꯈꯥ ꯋꯥꯡ ꯆꯠꯇꯨꯅ ꯇꯣꯝꯕꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ꯫ ꯂꯩꯃꯜꯂꯛꯇꯕꯁꯤꯗ ꯁꯈꯤꯗꯨ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯐꯪꯂꯔꯣꯏ, ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯐꯪꯂꯔꯣꯏ꯫ ꯃꯃꯥꯏꯕꯨ ꯋꯥꯔꯧꯗꯨꯅ ꯏꯆꯥꯗꯣ ꯆꯠꯈ꯭ꯔꯕꯅꯦ꯫ ꯍꯥꯟꯅ ꯍꯦꯛꯇ ꯀꯞꯁꯤꯜꯂꯛꯄꯁꯤꯗ ꯂꯩꯃꯁꯨ ꯍꯥꯏꯐꯝ ꯈꯪꯗ, ꯏꯃꯥ, ꯍꯥꯟꯅ ꯑꯝꯇ ꯀꯞꯈꯤꯅꯨ, ꯀꯩꯗꯧꯒꯦ? ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯈꯪꯉꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦ꯫ ꯏꯆꯥꯒꯤ ꯃꯒꯨꯟ ꯃꯃꯥꯏꯇꯅ ꯈꯪꯕꯅꯦ꯫ ꯃꯥ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯦ꯫ ꯏꯃꯥ, ꯃꯗꯨ ꯑꯣꯏꯔꯒꯅ ꯐꯪꯅꯕ ꯊꯤꯔꯒ ꯂꯣꯏꯔꯦ, ꯅꯪ ꯀꯞꯀꯅꯨꯕ ꯏꯃꯥ꯫ ꯑꯄꯣꯛꯄ ꯃꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯒ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯂꯕꯤ ꯁꯈꯤꯗꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯥꯡꯈ꯭ꯔꯦ, ꯇꯣꯝꯕ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯗ ꯇꯣꯝꯕꯒꯤ ꯋꯥꯔꯤꯇꯅ ꯊꯟꯈ꯭ꯔꯦ꯫ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯔꯤ꯫ ꯇꯣꯝꯕꯗꯣ ꯏꯪ ꯇꯞꯆꯔꯗꯅ ꯃꯣꯂꯤ ꯃꯣꯂꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯉꯔꯥꯡꯗꯣ ꯃꯄꯥꯅꯁꯨ ꯈꯔ ꯐꯨꯕꯤ ꯃꯥꯜꯂꯦ, ꯃꯣꯏ ꯏꯃꯨꯡꯗꯣ ꯉꯔꯥꯡ ꯈꯔ ꯈꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯈꯪꯗ꯭ꯔꯗꯤ ꯏꯆꯦ, ꯇꯥꯏꯕꯨꯍꯜꯁꯨ ꯑꯍꯜ ꯐꯅ ꯑꯣꯏꯔꯝꯃꯤ, ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯃꯌꯥꯏꯗ꯫ ꯍꯩ, ꯅꯪ ꯅꯆꯥꯅ ꯅꯨꯄꯤ ꯑꯣꯜꯂꯗꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯍꯥ? ꯀꯩꯗꯧꯅꯤ, ꯃꯁꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯊꯥꯖꯤꯟ ꯇꯥꯔꯦꯗꯅ꯫ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ, ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯤꯡꯍꯟꯒꯗꯕꯅꯤ꯫ ꯍꯣ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯇꯣꯝꯕꯤꯗꯣ ꯅꯆꯥ ꯁꯛꯅ ꯍꯦꯛ ꯌꯣꯛꯄꯤꯔꯣ꯫ ꯏꯆꯦ ꯍꯣꯏꯅ ꯋꯥꯔꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ, ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤ ꯋꯥꯅꯤꯗ, ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅꯤ꯫ ꯃꯆꯥꯗꯨ ꯂꯩꯇ꯭ꯔꯗꯤ ꯏꯆꯦ ꯁꯈꯤꯗꯤ ꯉꯥꯎꯔꯝꯂꯅꯤ ꯇꯧꯔꯤꯁꯦ, ꯑꯅꯥꯕꯤ ꯑꯣꯜꯂꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ, ꯏꯆꯦꯅꯗꯤ ꯇꯣꯝꯕꯗꯣ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯁꯤ ꯏꯕꯦꯝꯃ ꯂꯩꯃꯅꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ, ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤꯔꯣ? ꯍꯣꯏ, ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯔꯨꯔꯁꯤ꯫ ꯑꯗꯨꯒ ꯂꯩꯔꯗꯤ ꯇꯣꯝꯕꯤ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤꯗ꯫ ꯑꯁ, ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯁꯤꯃ꯫ ꯆꯥꯛꯉꯟ ꯆꯥꯔꯒ ꯊꯕꯛ ꯆꯠꯆꯕ ꯏꯕꯣꯍꯜꯁꯨ ꯃꯆꯥꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯏꯕꯣꯍꯜ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯑꯃꯗꯤ ꯁꯈꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯏꯕꯣꯍꯜ ꯇꯞꯅ, ꯃꯥꯕꯨ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯕ꯭ꯔꯥ? ꯅꯣꯏꯕꯨ ꯂꯩꯀꯥꯏꯗ ꯍꯪꯈꯣꯠꯇꯨꯅ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯤꯕꯤ ꯁꯈꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯄꯥꯅ ꯑꯣꯏꯍꯟꯕꯅꯤꯀꯣ? ꯃꯃꯥ, ꯃꯥꯕꯨ ꯈꯔ ꯉꯥꯡꯖꯩꯕꯒꯤ ꯋꯥꯅꯤ, ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯑꯩꯅ ꯅꯣꯡꯃꯇ ꯍꯥꯏꯔꯝꯂꯣꯏ, ꯇꯥꯁꯨ ꯇꯥꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦꯗꯅ ꯏꯆꯥꯗꯣ꯫ ꯃꯃꯥ, ꯑꯃꯨꯛꯇ ꯇꯞꯊꯈꯣ, ꯑꯅꯛꯄ ꯁ꯭ꯋꯥꯏꯁꯤ ꯂꯩꯔꯝꯕ ꯌꯥꯏ, ꯍꯥꯟꯅ ꯌꯦꯡꯈꯤꯁꯤ꯫ ꯏꯆꯥꯗꯣ ꯆꯠꯈ꯭ꯔꯕꯅꯤ, ꯆꯠꯀꯦ ꯈꯟꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯍꯜꯂꯛꯂꯔꯣꯏꯌꯦ, ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ꯫
ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯤꯗ꯭ꯔꯤ ꯍꯥꯏꯗꯅ ꯃꯃꯥ ꯑꯩꯕꯨꯁꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯕ ꯏꯆꯥꯅꯤ. ꯃꯃꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯕꯒꯦ? ꯈꯪꯗꯦ, ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ. ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯦ. ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯗ ꯁꯤꯟꯅꯕꯤꯌꯣ. ꯑꯩ ꯏꯆꯥ ꯅꯠꯇꯕ ꯑꯇꯩ ꯀꯔꯤꯁꯨ ꯄꯥꯝꯗꯤꯌꯦ. ꯃꯁꯥꯒꯤ ꯃꯄꯥꯎ ꯇꯥꯗ꯭ꯔꯕꯤ ꯁꯥꯈꯤꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯀꯅꯥꯝꯇꯅ ꯊꯦꯝꯕꯁꯨ ꯉꯝꯂꯝꯗꯦ. ꯁꯥꯈꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯇꯣꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯃ ꯄꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯤꯕ ꯍꯥꯏꯗꯨꯅꯤ ꯃꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯅꯤꯡꯊꯧꯅꯤ. ꯀꯔꯤꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯊꯥꯖꯗꯦ. ꯃꯁꯤꯅ ꯊꯣꯛꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯊꯤꯕ ꯆꯠꯍꯟꯒꯦ ꯍꯥꯏꯅꯗꯤ ꯍꯥꯏꯍꯧꯏ. ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯑꯣꯏꯔꯝꯗꯦ. ꯁꯣꯝꯗꯅ ꯇꯣꯝꯕ ꯂꯝꯕꯤ ꯈꯪꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯇꯥꯏ. ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯇꯣꯝꯕꯗꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤꯅꯤ. ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ. ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯖꯤꯕ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯏ. ꯑꯗꯨꯕꯨ ꯇꯣꯝꯕ ꯆꯠꯄꯗꯤ ꯂꯦꯞꯇꯦ. ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕ ꯃꯔꯝꯅ ꯃꯕꯨꯛ ꯑꯗꯨꯁꯨ ꯂꯥꯝꯕꯗ ꯂꯣꯏꯔꯝꯃꯤ. ꯎꯍꯩ ꯈꯔ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯎꯍꯩ ꯍꯦꯛꯅꯕ ꯍꯣꯠꯅꯩ. ꯎ ꯀꯥꯕꯁꯨ ꯍꯩꯇꯕꯅꯤꯅ ꯇꯣꯝꯕꯗꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ. ꯐꯅ ꯍꯩꯇ꯭ꯔꯕꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡ ꯃꯁꯤꯅ ꯍꯦꯜꯂꯛꯄ ꯃꯔꯝꯅ ꯇꯣꯝꯕꯗꯨ ꯎ ꯀꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯎꯗꯒꯤ ꯍꯦꯛꯇ ꯅꯥꯟꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯏ. ꯑꯣꯍꯣꯏ ꯃꯁꯤꯔꯦ. ꯑꯗꯨꯝꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯆꯧꯕ ꯌꯣꯡꯃꯨ ꯑꯃ ꯂꯥꯛꯇꯨꯅ ꯇꯣꯝꯕꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ. ꯌꯣꯡꯃꯨ ꯑꯗꯨꯕꯨ ꯎꯔꯒ ꯇꯣꯝꯕꯗꯨ ꯄꯥꯈꯠꯅ ꯍꯩꯃꯥ, ꯌꯣꯡꯅꯤꯁꯤꯗꯤ ꯃꯁꯛꯁꯤ ꯌꯥꯝ ꯊꯤꯏ. ꯀꯩꯅꯣ ꯁꯤꯕꯣ, ꯀꯤꯖꯕꯅ ꯁꯤꯔꯦ. ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯁꯩꯇ. ꯌꯣꯡꯃꯨꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯎꯊꯛꯇ ꯐꯟ ꯆꯣꯡꯈꯠꯂꯤ. ꯎꯍꯩ ꯈꯔ ꯊꯨꯅ ꯍꯦꯛꯏ. ꯑꯗꯨꯒ ꯇꯣꯝꯕꯗ ꯁꯤꯟꯅꯔꯛꯏ. ꯌꯣꯡꯃꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯕꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯌꯣꯡ ꯅꯪꯅꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯤꯗꯅ. ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯣꯝꯕꯒꯤ ꯋꯥꯈꯜꯅ ꯈꯜꯂꯤ. ꯌꯣꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯂꯩꯇꯦ. ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯎꯕ ꯉꯝꯃꯤ. ꯍꯟꯊꯅ ꯈꯟꯕ ꯋꯥꯈꯜ ꯂꯩꯇꯦ. ꯊꯧꯖꯥꯜ ꯂꯩꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯅ ꯇꯣꯝꯕꯒꯤ ꯋꯥꯈꯜꯗ ꯂꯩꯈꯤ. ꯌꯣꯡꯅ ꯄꯤꯔꯝꯕ ꯎꯍꯩ ꯈꯔꯗꯨꯃ ꯆꯥꯔꯒ ꯃꯇꯦꯛ ꯈꯔ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ. ꯆꯥꯎꯈ꯭ꯔꯕ ꯎꯃꯪꯅꯤ. ꯑꯍꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯂꯥꯟꯊꯣꯛꯄ ꯉꯝꯂꯣꯏ. ꯃꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯑꯍꯤꯡ ꯑꯃꯗꯤ ꯌꯥꯔꯦꯛꯄ ꯇꯥꯏ. ꯄꯣꯊꯥꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯛꯄꯗ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯥꯔꯝꯃꯤ. ꯁꯤꯡ ꯈꯔ ꯊꯤꯗꯨꯅ ꯃꯩ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯤ. ꯃꯩ ꯇꯦꯛꯅ ꯇꯦꯛꯅ ꯇꯞꯅ ꯎꯏꯊꯔꯛꯏ ꯇꯣꯝꯕ. ꯇꯁꯦꯡꯅ ꯃꯍꯥꯛ ꯏꯁꯤ ꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ. ꯖꯤꯕꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯇꯣꯝꯕ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡꯗꯨꯃ ꯂꯩꯔꯕ ꯃꯇꯨꯡ ꯎꯃꯪ ꯑꯁꯤꯕꯨ ꯂꯥꯟꯊꯣꯔꯛꯂꯤ. ꯎꯃꯪ ꯂꯥꯟꯊꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯂꯩꯕ ꯅꯠꯇꯦ. ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯁꯨ ꯈꯪꯂꯝꯗꯦ. ꯆꯠꯅ ꯆꯠꯅ ꯑꯁꯨꯝ ꯑꯍꯤꯡ ꯑꯃꯁꯨ ꯍꯧꯈꯤ. ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯂꯥꯛꯄꯗꯨꯒ ꯊꯦꯡꯅꯔꯝꯃꯤ. ꯊꯧꯖꯥꯜ ꯂꯩꯕ ꯅꯤꯡꯊꯧꯅꯤ. ꯇꯣꯝꯕꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ. ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯨ ꯃꯥꯟꯗꯦꯗꯣ. ꯑꯩꯍꯥꯛ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ. ꯅꯪꯕꯨ ꯅꯨꯄꯤꯔꯅꯤ? ꯅꯠꯆꯗꯦ, ꯑꯩꯍꯥꯛ ꯅꯨꯄꯥꯅꯤ. ꯑꯗꯨꯕꯨ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯁꯨ ꯈꯪꯂꯦ. ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯇꯣꯝꯕꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯂꯤꯔꯝꯃꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯅꯤꯡꯊꯧ ꯂꯥꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯇꯣꯝꯕꯗꯤ ꯖꯒꯣꯏ ꯁꯥꯕꯁꯨ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤꯅ ꯖꯒꯣꯏꯁꯨ ꯇꯝꯖꯧ, ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯖꯔꯨ ꯂꯥꯎ ꯍꯥꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯤꯡꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯄꯤꯕꯤꯈꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯈꯤ. ꯖꯒꯣꯏ ꯁꯥꯕꯁꯨ ꯇꯝꯈꯤ. ꯇꯣꯝꯕꯒꯤ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ. ꯅꯤꯡꯊꯧ ꯂꯥꯛꯄ ꯃꯍꯥꯛꯅꯁꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ. ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯁꯦꯝꯕꯤꯔꯤꯕ ꯅꯤꯡꯊꯧ ꯂꯥꯛꯄꯕꯨ ꯇꯣꯝꯕꯅꯁꯨ ꯏꯁꯣꯔꯒꯨꯝꯅ ꯈꯟꯖꯩ. ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯒꯤ ꯑꯄꯥꯝꯕ ꯍꯤꯔꯝ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯌꯦꯠꯄꯤꯗ꯭ꯔꯕ ꯃꯔꯝꯅ ꯃꯁꯝ ꯁꯥꯡꯅ ꯈꯥꯛꯇꯨꯅ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯇꯣꯝꯕꯁꯨ ꯂꯩꯔꯝꯃꯤ. ꯑꯃꯨꯛ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯕꯁꯨ ꯆꯠꯂꯤ. नुपा ओइना पोक्लबसु तोंबगी फजबदी अंगकपनी मिनंब नते फजबा नुपी अमगुम लैरबनिना हौजिक्ति नुपीदगिसु हेना तोंबना फजरमी सना कोनुंग असिदा लैरिबा तंब खरसु तोंबबु खोइदाना येंबा यावनरबनी अतै तंबसिंगदि थंबु थंखु मखोइदि खरा फरी निंगथौ लाक्पगी नाइतोम यावसबा पिबारे लोयुंबसु तोंबदा ngaव हौरक्ले तोंबगी मनाक नकना लैबसु हौरक्ले असिगुम्बा मतौसिदा तोंबदी यामना मिपाइरी निंगथौना खंगलबदी माकी पुंसी अवाफमदा तागनी खन्ना तोंबगी नुंगाइफम लैरमदे नोंमगी नुमित अमदन जगोय सारुरबा मतुंग
ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯇꯣꯝꯕꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯅ ꯂꯝꯕꯤ ꯊꯠꯂꯤ ꯅꯪꯉꯝꯗ ꯉꯥꯏꯈꯣ ꯃꯖꯥꯏꯕꯨꯡꯉꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯧꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯕꯗꯤ ꯅꯠꯇꯦ ꯃꯖꯥꯏꯕꯨꯡ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯑꯩꯒꯤꯁꯨ ꯅꯪꯅ ꯈꯟꯕꯤꯕ ꯇꯥꯏ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯑꯩ ꯏꯊꯟꯇ ꯁꯨꯝ ꯋꯥꯖꯈꯤ ꯀꯅꯥꯝꯇ ꯌꯦꯠꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ ꯃꯗꯨ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯁꯤꯕꯨ ꯃꯌꯥꯝ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯏ ꯃꯖꯥꯏꯕꯨꯡꯉꯣꯅ ꯄꯥꯝꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯗꯨꯝꯅꯗꯤ ꯈꯟꯒꯅꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯍꯥꯛ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯃꯁꯤꯗꯤ ꯀꯥꯎꯗꯕ꯭ꯔꯥ ꯃꯗꯨ ꯅꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯗ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯒꯅꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯌꯨꯝꯕ ꯃꯍꯥꯛꯅ ꯇꯣꯝꯕꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯝꯃꯤ ꯂꯣꯌꯨꯝꯕꯒꯤ ꯂꯝꯆꯠꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯒꯥ ꯐꯣꯡꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯗ ꯇꯣꯝꯕꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯉꯥꯏꯕ ꯁꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯌꯦꯠꯄ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯃꯁꯤ ꯍꯧꯅꯁꯥꯅꯤ ꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯂꯣꯌꯨꯝꯕ ꯃꯍꯥꯛꯅ ꯀꯟꯅ ꯌꯦꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯁꯥꯈꯤꯗꯨ ꯊꯥꯕꯨ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯎꯔꯛꯇꯕ ꯑꯅꯥꯕꯤ ꯑꯣꯜꯂꯦꯗꯣ ꯁꯥꯈꯤꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯆꯥꯛ ꯁꯔꯨꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯥ ꯈꯔ ꯆꯥꯁꯤ ꯏꯃꯥꯅꯦ ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅꯤ ꯅꯆꯥ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯏꯕꯦꯝꯃ ꯅꯧꯋꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯃꯍꯥꯛꯄꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯏꯃꯥ ꯇꯣꯛꯂꯨꯈꯤꯗꯧꯒꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯐꯥꯎ ꯃꯍꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯁꯣꯏꯗꯅ ꯂꯦꯞꯈꯤꯅꯤꯌꯦ ꯃꯍꯥꯛ ꯍꯜꯂꯛꯈꯤꯅꯤꯌꯦ ꯏꯃꯥ ꯕꯦꯝꯃ ꯃꯥꯕꯨ ꯉꯥꯏꯕꯗ ꯏꯃꯥꯗꯤ ꯋꯥꯔꯦꯗꯀꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯔ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯁꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯆꯥꯗꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅꯤ ꯃꯗꯨꯃꯛꯅ ꯃꯤꯅꯨꯡꯁꯤꯒꯤ ꯆꯥꯡ ꯑꯣꯟꯕꯗꯤ ꯅꯠꯇꯦ ꯃꯁꯥ ꯐꯠꯇꯕꯗꯨꯕꯨ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯕꯅꯤ ꯃꯁꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯁꯥꯈꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯏꯈꯧ ꯂꯥꯡꯕꯁꯤꯅ ꯍꯦꯟꯈꯤꯗꯨꯅ ꯃꯁꯥꯕꯨ ꯊꯤꯕ ꯆꯠꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯕ ꯍꯧꯔꯛꯂꯤ ꯈꯟꯕꯒ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯑꯍꯤꯡ ꯀꯌꯥ ꯆꯪꯅ ꯁꯥꯈꯤꯗꯨ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯀꯔꯝꯅ ꯊꯤꯒꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯀꯅꯥꯗꯁꯨ ꯍꯥꯏꯔꯨꯗ ꯁꯣꯝꯗꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕꯒꯤ ꯅꯤꯡꯉꯥꯏ ꯍꯦꯟꯖꯤꯜꯂꯛꯂꯤ ꯏꯀꯥꯏꯕ ꯁꯨꯝ ꯈꯪꯂꯛꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯇꯣꯝꯕꯒꯤ ꯀꯥꯃꯛꯇꯗ ꯐꯣꯟ ꯍꯦꯛꯇ ꯆꯪꯂꯛꯏ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯕꯗꯨ ꯌꯥꯝꯅ ꯉꯛꯏ ꯀꯅꯥ ꯑꯃꯅ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ ꯃꯖꯥꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯪꯅ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯨꯟꯗꯨꯅ ꯂꯧꯕ ꯇꯥꯔꯦꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯈꯟꯅꯔꯣꯏꯁꯤ ꯑꯩ ꯃꯐꯝꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯖꯕꯅꯤ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯅꯪ ꯑꯩꯈꯛꯀꯤ ꯋꯥꯔꯤ ꯀꯅꯥꯝꯅ ꯈꯪꯂꯣꯏ ꯃꯗꯨ ꯆꯠꯅꯕꯤ ꯅꯠꯇꯦ ꯆꯠꯅꯕꯤ ꯌꯥꯝ ꯈꯪꯕꯩ ꯋꯥꯔ ꯅꯪꯁꯦ ꯃꯖꯥꯏꯕꯨꯡꯉꯣ ꯃꯁꯤ ꯑꯩꯒꯤ ꯀꯥꯟ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯀꯩꯗꯧꯋꯤ ꯍꯥꯏꯒꯦ ꯅꯍꯥꯛ ꯅꯨꯄꯤꯁꯨ ꯅꯠꯇꯅ ꯑꯗꯨꯛ ꯊꯧꯁꯥꯗꯅ ꯈꯟꯕ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯇꯣꯝꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯕ ꯍꯧꯔꯛꯂꯤ ꯇꯣꯝꯕꯅ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕ ꯃꯥꯅ ꯇꯥꯕꯤꯈꯤꯗꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯉꯩ ꯂꯣꯌꯨꯝꯕꯒꯤ ꯂꯣꯏꯅꯕꯤ ꯃꯥꯂꯤꯀꯥ ꯇꯣꯝꯕꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄꯅꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯂꯤꯀꯥ ꯌꯥꯝ ꯁꯥꯎꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯇꯣꯝꯕꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯖꯤꯟꯈꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯃꯒꯨꯝ ꯂꯣꯌꯨꯝꯕ ꯃꯥꯅꯁꯨ ꯇꯣꯝꯕꯗ ꯃꯔꯥꯜ ꯁꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯒꯥꯡꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯈꯨꯠꯁꯤ ꯄꯥꯏꯔꯒ ꯀꯥꯁꯤ ꯆꯤꯡꯁꯤꯜꯂꯤꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯁꯨꯝꯅꯕ ꯍꯣꯠꯅꯕꯅꯤ ꯃꯑꯣꯡ ꯇꯥꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥꯂꯤꯀꯥꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯥꯖꯔꯝꯃꯤ ꯃꯥꯂꯤꯀꯥꯗꯨ ꯁꯥꯎꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯕꯨ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯝꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯕꯨꯡꯉꯣ ꯑꯁꯤꯗ ꯈꯪꯂꯤꯗꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧ ꯇꯥꯛꯀꯅꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯖꯅꯕꯒꯤ ꯇꯥꯟꯖꯥ ꯐꯥꯎꯕ ꯃꯥꯂꯤꯀꯥꯅ ꯇꯣꯝꯕꯗ ꯄꯤꯕꯤꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯣꯝꯕꯗꯨ ꯂꯣꯌꯨꯝꯕ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯅꯗꯤ ꯌꯦꯡꯖꯩ ꯃꯁꯥꯒꯤ ꯏꯖꯠ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯂꯣꯌꯨꯝꯕ ꯃꯥꯅꯁꯨ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯔꯥꯜ ꯄꯨꯝꯕ ꯇꯣꯝꯕꯗ ꯏꯟꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯣꯝꯕꯕꯨ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ
Mahak asi nupani haibu uttuna fi masa amakhaktamak setuna mayamangda puthoku madugu sairakpiyu haikre. Nupigumna hinglabi tomba magi mafamdadi yamna kanba sairakni. Sibra haisu siyauda leibak miyamangda ikhaiba pigadawri tombado. Tombada sumna sairakpirabasu khunjasing asinadi yaningdaba phaurammi. Tombagi magul khangba kayana tombada siriba maral asibu yaramte. Adubu karidi upai lei. Ningthogi yathangni. Manaising aduna tombabu phuba haurakli. Pangal sonjabi oirubana ima haina kauduna tombado yamna kaplammi. Yengba ngamlaktraba mali khunjasingi maraktagi thauna phabi amasong thoraktuna asumna lautuna hairei. Mayam pumnamak amuktamuna tabi mazaibunga loyumbagi makhut paiduna tombana magi kada singsili haibasi kana uhobagi. Kana su uhode khudam sangdam leitaba posakni haina mayamdu ngarang ngangnare. Thauna phaba tamba amasu songthoraktuna ningthauda sumna hairei. Iningthau nanai laira lamjasu wai khradang haizagi iningthauna yaba pibi. Khunjasinga yawatabu ngaisaba ningthau lakpani. Aningba pamba khudingmak thauna leina sengna hayu haina tamba asida ayaba pirammi. Akiba haibadu leita mazaibunga loyumbagi mayokta tamba pakhang aduna sumna hairei. Iningthau mazaibunga loyumbana samjaraba tombasida aranba mityeng ama yengduna lakpase ngasi ngarangtagi wana chade. Ngami haiduna tombagi punsida ayetpa kaya amasu pibibu uzai. Atamnana hairakpasida loyumba saugatuna. Hey, minay misa nangna punsidu mangningba. Mazaibunga loyumbagi wafamdu ningthau lakpana phatkan thoklammi khunjasingi wa oina tarammi. Hauji khunjasing asina pamlibasi tombabusu mahaki aningba pambadu haiba yanaba tanjama ningthauna pibibaduni. Khunjasingna pamba matung inna tombagi khudongsaba pirammi. Kapna tombasu wa ngangba haurei. Matang asida karisu sengdokningai leijadre. Iningthauna pibiri khudongchabase khara khasik thengkhra mali. Adu ai amagi punsi wari asumna loiki haibado ngasidi mayamangda utlagani. Kayamuk yamna pendrabano ahenbu wai hairamdi. Wai kaya phumjinduna thamkhre adubu aroibu oinadi hairammi. Aidi asonbani. Aigi isilasina asengba haidokpada pakjararoi. Achumba langla langsil puthupiduna numit kharanigi matungda iningthaugi machildagi oina mayam punna taminarasi. Wai asi mayek haiba loibaga wanglab mathak asidagi laimai tamna songthaduna mahaki punsi waribu taraina hekta loisinkhibani. Ngaihaktang asida mafamdu irang langi. Khunja mayam pumnamak makha tamna kumthanai khawang khangdana chenarami. Masagi khonggoliduna laklibi sakhisu mafam asibu yausilakpani. Ahal amana takpiraktuna mahak konung asida lakpani adubu mahak khara thengkhre. Wahai machet amata ngangba nanghaude sakhisu leimaida longna haithaki mayam sangtuna laikatai. Masaga kainaraba matung mirol tadrabi amagum sakhisu ngaungtuna leiki. Asengba langla langsil puthoklaba matung masanupa oirabasu maralgi matung inna loyumba punsisu pakaisum sangda lenba tarammi. Amangata kaya thoklaba matung khunjasing amadi makhugi khullana paujel ama selammi. Amana amabu hanthana yengba toklasi khudingmak thawai panbani makhoisu miyoibani. Makhoida hakpigadabani makhoisu miyoibani haina mayamda paujenkhi. Mutpa nairaroidaba akiba amadi tamthiba nungsibu wari ama oiduna ngasi phawba lehauri tombigi punsi wari.